Moreh की Kuki Shingdagi Leiduna Pusillakpani Haiba Yamlaba Yongchak Shing ase AYUK KAKCHING district ki WABAGAI LAMKHAI KEITHEL da MEEYAMNA PHAGATTUना Mei Thaduna Manghankhre Yongchak Shing adu ngase AYUK pung 3 khar helakpa du waidagi MEEYAMNA PHAGATKIBANE thawdog adu ki matangda hianglam WABAGAI LAMKHAI ki KEITHEL fambisinna hai mamang chahi ki Mei 3 dagi hawrakiba irang asigi manung asida Kuki Shing ki semilon faganhanba yaba mongda miyoi kharana Kuki Shing dagi pot leiraga tampakta yole habagi pau fangbutagi hianglam WABAGAI LAMKHAI KEITHEL asigi KEITHEL fambisinna yengsinduna lakibane masigi manung chana ngasi ase miyoi kharana Moreh की Kuki Shingdagi Pusillakpani Haiba Yamlaba Yongchak Shing KEITHEL asida thaduna yolampa thengnabadagi MEEYAMNA fabane Phagalaba Yongchak Shing adu KEITHEL mana ke labuk amada mai thabane loinana Yongchak Shing asi yolamba miyoi Shing adu makhatana siguma thabak asi chatharpa yaroi haiduna wakhal taminarba matung charhankhre asiguma thawung asi makhatana kanagumba amatana tawbiganu haina phongdokhe Panba yabadi haukiba numit kharani gi mamangda thaubalda Moreh gi Kuki Shingdagi Pusillakpani Haiba Yamlaba Yongchak Shing Mei Thaduna Manghankhre leikhrabani